Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Ningthokaba numita bot thadanagadoriba Manipur Bidhan Sabha Mikhalgi ahanba tangkaki bot khombagi matam ngasi nungthil loisingkre anisuba tangkaki bot khombagi thabak khamthengna kalle Ukraine da panduna leiriba Manipuri sing mateng pangnaba amasung Bharat ta puraknaba Rajagi Home Bibagna sel ama hangdokle Manipur COVID-19 degi naba phabagi chang hengalaktuna naba phabagi chang chada marfudrani pan dasmik ama mapanda leire hauzik active case chahum humpu leiri Uttar Pradesh Bidhan Sabha Mikhalgi manga suba tangakta hayeng kendra humpu mathoida bot thadanaba sem saba loire amasung Pradhan Mantri Narendra Modi na hayeng Akasbani ki thongda leibak asigi amasung mapan lamda leiba Bharat masa singda mahaki marfu taruk suba pukningi wa man ki baat phongdokani Laivak asida Omicron variant lakpadagi COVID-19 gi anoba case hengalaliba asi yenglaga aikoi punamangna checksin minasi sahi tara manga dagi tara nipan phawgi manungda leiba angang sing yauna vaccine kapa yarba mioi singna atuba matamda vaccine gi dose suna kaptokpiu amasung atopa mioi singbu vaccine kapada mateng pangbiu license asigi ngakthoknaba face mask upiu phut taruki social distancing thambiu maimit sengna tatokpiu khutsa sengna hambiu COVID-19 ga mari lainaba e-pauk singi damak National Helpline Number sing 011-239-78046 amasung 1075 ta aduga Manipur gi helpline number 0385-2411-668 amasung 1800-345-3818 ta phone tawiyu. Hauzik mapung oiba pau Ningthokaba numita bot thadanagadoriba Manipur Bidhan Sabha Mikhalgi ahanba tangkaki bot khombagi matam ngasi nungthil loisinkre bot khombagi matam loigadaba pungja khara khakta ngaisilakpa phawbada rajniti dol singi star campaigner singna makoi gi mirep singi dama bot khongki tangkak asida Bidhan Sabha kendra kunthra nipanda punna nupi mirep tara manga yauna mirep Sama humdra humdoina lamba taunari. Ahanba tangkak asida nupi voter lak taruk lising kunmari chamri nifu taret amasung nupa voter lak manga lising humbudra taret chamapan kuntra yauna voter lak tara nithoi lising tara manga chanipan tara marina mirep singi maraibak lepkani. Masigi manungda transgender chama humbudra humdoi amasung service voter lising tara humdoi chani humpu mari yauri. Akasbani Paumin Hai tangkak asigi oina punna polling station lising masatret taranipan hangdokle masigi manungda nupi ngata na mathok togodaba polling station sing yauri tangkak asida reserve yaudana punna polling personnel lising nipan saunga marfudrana mathok togani ahanba tangkak asida BJP na kendra kunthra nipan makta mirep thadokli Congress na kendra kunthra mangada JDU na kendra kunipanda NPP na kendra kuntreta amasung independent mirep taranipan yauri Ahanba tangkak asida tampaki oina Moirang Bidhan Sabha kendra na khwaidagi voter masing yamba kendra oire kendra asina punna voter lising kunthra mapan chaunga marfudra taret lei khwaidagi masing yamdaba kendra na Singjamai Bidhan Sabha kendra na oiri kendra asina punna voter lising kun chatruk humudra mapan leiri Tangkak asida yauriba chingi jila singi oina Churachampur kendra na khwaidagi voter masing yamba kendra oiri masida punna voter lising humpu manga chama marfu mari lei ahanba tangkak asida Churachampur na punna polling station marfu nithoi leiduna khwaidagi masing yamba oiri polling station khwaidagi masing yamdaba kendra na Uripok amasung Kumbina oiri kendra ani asida polling station kunthra manga lei ahanba tangkak asida mirep oiriba singi manungda Mukhyamantri Nongthombam Biren Singh Manipur Bidhan Sabha gi Adyaksha Yumnam Khemchan Manipur Pradesh Congress Committee gi President Namairakpam Loken Works Mantri Thongam Biswajit Upamukhyamantri Yumnam Joy Kumar Manipur Bidhan Sabha gi hanagi Adyaksha TS Lokeshwar TN Haukip amasung I Hemochandra Congress Lusingba Okram Joy Bungjagin Balte Hanagi Mantri Singh L Jayanta Kumar Nemcha Kipgen AK Mirabai Y Irabot Hanagi DJP LM Khautina Singba Yauri Ahanba tangkaki Mikhal asda Mikhal mathok togodaba mioi sing asoi engam yaudana magi polling station sing de yohonaba akanba thaurang raijagi CEO na lokhatle arapada leiba polling station sing gidamak polling personnel sing chanaba hokre atei polling personnel sing hayeng makoi gi polling station sing da chanagani
अमरोमदा मणिपुर विधानसभा मिखल की अनिसुब तांकक की बोर्ड खोम के थबक खम थेंग कले तांकक असिदा विधानसभा केंद्र कुनिथोइदा मिरेप मरफुद्रानिथोइना लंबा तौनरी उख्रुल जिला द बोर्ड खोम की थबक खम थेंग कले मिरेप सिंह मीटिंग पांगथोकपा अमसुंग युम चंगदुना बोर्ड खोमबना मिखल की मरुएब सक्तम ओइरी मरक असिदा नोने जिला द बोर्ड खोम चलुबा केंद्र की मपान थौरम अमसुंग शिक्षा की राज्य मंत्री डॉक्टर आर.के. रंजन तोंब हेलीकॉप्टर अदु लोंगमाई पार्ट 1 द लेबा हेलीपोर्ट ताहन की दे हारी अखोई की नोने पाउमी अगुई कामैन हाई कांग्रेस मिरेपु सौगप मियोय क्याना हेलीकॉप्टर अदु ताहन की दबनी केंद्र की मंत्री असी बीजेपी मिरेप की दमक लोंगमाई पार्ट 3 द पांगथोकपा मिखल की मीटिंग अमा यावब चक्कीबनी हेलीकॉप्टर अदु मफम अदु तारमदना केंद्र की मंत्री इम्फाल द अमुक हलक्के मणिपुर प्रदेश कांग्रेस कमिटी राज्य की सीईओ थौबाल विधानसभा केंद्र की डिलिमिटेशन की मतंग अरानब प्रचार संदोप की मतंग चेरोल पीसनख्रे दल की जनरल सेक्रेटरी सही तौदुना पीसनखिबा चेरोल अदुना हाई कनागुम मियोय खरना विधानसभा केंद्र असी डिलिमिटेशन तौबगा लोइनना रेवेन्यू विलेज खरा केंद्र अमदगी केंद्र अमद होंदोकलगनी हाइबा वाफम पल्ले मसी अरानबा युमफम यावदबा पाउनी चेरोल अदुना हाई संविधान की मरफु मरी सुबा एमएमएन की मतुंगिना लिसिंग अनि अनि की फेब्रुआरी 19 लोकसभा डिलिमिटेशन की थबक थिंजन की बनी कांग्रेस लुचिंग जयराम रमेश सलमान खुर्शीद हानगी मुख्यमंत्री ओक्रम इबोबीना लुचिंग कांग्रेस की मिहुत कांगबु अमना ngasi राज्य की सीईओ उनदुना मेमोरेंडम अमा खुसिन नखरे कुकी नेशनल ऑर्गेनाइजेशन की प्रेसिडेंट ngarang फोंगदोकिबो वाफम अदु राज्य सिदा पांगथोकदरिबा मिखलदा चावना सिंगनबनी हाइरी ऑर्गेनाइजेशन असिना बीजेपी द बोर्ड पीगदबनी हाइना फोंगदोखिबा वाफम लुमना लौबगा लोइनना चीफ इलेक्शन कमिश्नर अमसुंग राज्य की चीफ इलेक्टोरल ऑफिसर ना अथुबा मतमदा थौगत लौकटकदबनी हाइरी ताबीबा पाव असि आकाशवाणी इम्फाल देगिनी रशिया ने यूक्रेन द लंदाखरबा मतुंग यूक्रेन द पंदुना लेरिबा मणिपुरी सिंग मतेंग पांगनबा अमसुंग भारत पुरकनबा राज्य की होम विभागना सेल अमा हांगदोकले सेल असि इम्फाल की ऑल सेक्रेटरी की रूम नंबर 186 द हांगनी मसी अयुक पुंग 9 दगी नुमिदांग पुंग 9 फावबा हांगनी मसी की टेलीफोन नंबर ना 0385 245091 नत्रगा अथुबगी ओइना पुलिस कंट्रोल रूम 0385 2451100 दा फोन तौरप यागनी हाइरी हाइरिबा सेल असिगी जॉइंट सेक्रेटरी रेहानुद्दीन चौधरी नि माकी टेलीफोन नंबर ना 9436034077 नि डिप्यूटी सेक्रेटरी अहुम लेगनी मखोगी टेलीफोन नंबर सिंगना 70052577760 700552185 अमसुंग 9089264355 नि मणिपुर हौकिबा पुंग कुनमैदा मियोय 53 नौना कोविड-19 पॉजिटिव ओइबा थेनकी ngasi gi oina positive oibagi chang chada 3.3 ni hairiba matamasda ukrul jila dagi miyoy ama laikhidabaga loinana covid positive oiba laikhidaba apunma mising lising ani chama mapan chure hauji phawbada positive oiba apunma masing lakh ama lising 53 chure हाइरिबा मतमसदा मियोय चनी तरानिथोय नाबा फखिबगा लोइनना नाबा फबा अपुन मसिंग लाख अमा लिसिंग कुंट्रा मरी चनी यांखै निपान चुरे नाबा फबगी चांगना चादा मरफुद्रा निपान दशमिक अमा मापन्नी हाउजिक एक्टिव केस चहुम हुमफु लेरी राज्य कोविड वैक्सीन काबगी थबक मपुंग फाना चथरी ngasi नुमिदांग वायरम फावदा वैक्सीन डोज लाख 19,594 कापक्रे मसीगी मनुंग अहानब डोज लाख 15,10 सुबना 19 अमसुंग अनिसुब डोज लाख 13,53,619 कापक्रे हौजिक फावदा प्रिकॉशन डोज 50,58 सुबना 63 कापक्रे असम राइफल्स टेक्नोपल बटालियन ngasi ngangkhai wangmadagi aina yadaba polamsing pusilangnaba honorambasing thingba ngamhaure kotha junction da lotuna thamlamba churup cosmetic ki polamsing supari amasung yu phagatpa ngamkibani pharaba polamsing adu lupa lakh 3,50,000 henbarongini hari अमरोमदा सोमसाई कैथेल मांबी अमसुंग सजिक तंपाक बटालियन सेनापति चांदेल उख्रुल अमसुंग थौबाल जिला असम राइफल्स सिविक एक्शन प्रोग्राम की मखादा तोंगान तोंगान पोलमसिंग खुसिनक्रे हारी मथंग थागी तरेतगी हौरगा तांकक अहुमलक थोकना पांगथोकदरबा इंटेंसिफाइड मिशन इंद्रधनुष की मतंगदा ट्रेनिंग प्रोग्राम अमंगासी डिस्ट्रिक्ट हॉस्पिटल थौबाल की कॉन्फ्रेंस हॉल पांगथोकरे ट्रेनिंग प्रोग्राम मदुदा जिला असिगी मेडिकल ऑफिसर सिंह सुपरवाइजर सिंह अमदी एएन सिंह सरुक याकी
Nehru Yuba Kendra Sangathan Imphal Sindor Rajyathaki Youth Parliament Festival Virtual Oina State Director gi Office Chamber Pangthokre NYK Affiliate Toba Naha Lising Ama Chani Romna Saruk Yakiba Competition Aduda Jila Thaktagi Khangalaba Naha Kunna Ngasi Pangthokiba Rajyathaki Competition Aduda Saruk Yaki Competition Aduda NYK Bishnupurgi P Basista Devi na Ahanba NYK Ukrgi Rinchin Pem na Anishuba Amasung NYK Kangpopigi TS Rani Devi na Omsuba Hairi. Joint Committee on Inner Line Permit System gi convener oina Fulindro Konsabu Khalnkre Hairi ngasi mifama ba pangthoklaba matungda sili Fulindro bu convener oina khankibani. Azadi ka Amrit Mahotsav Thauramga Mari Lenana Nomaijing Numik Kudingi Ningtam Lanjanga Mari Lenana Akhanaba Thauram Sing Leptana Sandokli Hayeng Nomaijing Numiki Ayuk Pung Taruk Minute Nipuda Akasbani Imphagi E Pau Kambuna Potopa Akhanaba Thauram Manipurgi Athoba Wangkhai Mairaba Poila Tahanjagani Thauramasi Kangla Amasung Shanghai Channel Animakta Taba Pangbigani YouTube channel AIR Imphal Su Thauramasi Taba Pangbigani Akasbani Imphal Gi Pau Tabiri Uttar Pradesh Vidhan Sabha Mikhal gi manga suba tangka ki board hayeng thadanaba sem saba loire tangkak asida jila tarani thoi gi Vidhan Sabha kendra humpu mathoi da board thadana gani Mikhal ga mari lenana polling personnel sing magi polling station sing da thungna kre board ayuk pung tarete gi thadaba hauraga numidang wairam pung taruk ta thadaba loi gani tangkak asida nupi mirep marphudra yauna punna mirep satruk marphudra ni thoina lamba taunari tangkak asigi damak voter koti ani lakh kunmanga hembana polling station lising kunmanga chamapan marphudra manga da board thadana gani COVID-19 laisaki phibam yenglaga commission Vidhan Sabha kendra khudimakta board thadabagi matam pung sangdokle Tangkak tare tongna pangthokadre Uttar Pradesh Vidhan Sabha Mikhal gi haujik phawbada board thadanakiba tangkak marida chado humpuromda sangda board thadanaki Akasbani Paumin Hai Taruk Suba Amasung Tare Suba Tangkaki board khombagi thabaksu kangkhalagli Congress MP Amasung Dolgi Hanagi President Rahul Gandhi na Amethi Amasung Prayagraj da Mikhal gi rally sing da wangang ki Dolgi General Secretary Priyanka Gandhi Vadra su mahak ka loinaki BJP ki makok thongba luchingba Amasung Kendra gi Griha Mantri Amit Shah su Prayagraj Pratapgarh Amasung Ambedkar Nagar da mahaki Dolgi mirep sing da board khom ki Pradhan Mantri Narendra Modi na Akasbani gi thongda lebak asigi amasung mapanamda leba Bharat Masa sing da piba mahaki pungning giwa Man Ki Baat hayeng ayuk pung 13 da sandokani handaki asina Pradhan Mantri gi Man Ki Baat ki marphu taruk suba edition ni thauramasi AIR News DD News PMO amasung Information amadi Broadcasting Mantraloy gi YouTube channel sing su taba phangbigani Akasbani Imphal gi YouTube channel da su Pradhan Mantri gi Man Ki Baat thauram taba phangbigani thauramasi LRS Churachandpur na su relay tawduna sandokani Pradhan Mantri gi Man Ki Baat thauram hek loibaga Manipuri Wahantok Akasbani Imphal na Kangla amasung Shanghai channel animakta sandoktuna tahangani Manipuri Wahantok asi numidang pung 9 da su amuk ana sandokani Mar Paite Kabui Thadau Mau amasung Tangkhul Lolgina Ningthokaba numita sandokani Rashtrapati Ramnath Kovind Hairi University Singna Leiriba Oza Amadi Mairoi Singna Lamdangi Oiba Amasung Jati gi Samasya Sing Makoigi Wakholona Kohanaba Honagadabani Rashtrapati Nahai Makoina Corporate Social Responsibilities Gumba University Social Responsibilities Hena Pungning Thogatnaba Honagadabani Assam ki Tezpur University gi Taramapan Suba Convocation da Wangang aduna Rashtrapati Nahai University Singna Mairoi Singa Khunganga Lainariba Mari Mioi Sing Samna Handuna University Social Responsibilities ki Maruiba Thaudang adu hengananaba honagadabani Manghai University Singna Khungang Sing Mapungpana Sokhanaba Yokhatpagi tangai fadaba lei Rashtrapati Nahai Awang Nongpok Raja Singna Organic Farming da ahen mamieng changli amasung lau sungi potok sing yonaba honabada University Sing amasung naha singna achoba daita lawba yai Convocation aduda punna research scholar humpu yauna mahiroi lising ama chani nipu marida degree amasung diploma sing pigi Convocation loirba matungda Rashtrapati Ramnath Kovind na Kaziranga National Park amasung Tiger Reserve ta satuna yengki Rashtrapati hayeng Nai Delhi gi damak Guwahati thadokani Loisilakpada COVID-19 dagi ngakthoknaba COVID vaccine kapthokpa face mask uppa phutaruk lamna leiba khutsa amadi maimit tarutarana thamba haiba achamba thongsing asi ngakna chapinaba amuka hanna ningsingjari
अरोइबदा मरोइबा पाव अमुक हन्ना निंगथौकाबा नुमित बोट थादनगदोरिबा मणिपुर विधान सभा मिखलगी अहानबा तांककी बोट खोमबगी मतम ngasi nungthil loisinkhre अनीसुबा तांककी बोट खोमबगी थबक खमथेंगना कल्ले यूक्रेन द पंदुना लेरिबा मणिपुरी सिंग मतेंग पांगनबा अमसुंग भारत पुरकनबा गिदमक राज्यगी होम विभागना सेल हांगदोकले मणिपुर कोविड-19 दगी नाबा फबगी चांग हेंगलुतुना नाबा फबगी चांग चादा मरफुद्रा निपान दशमिक अमामापंद लेरे हौजिक एक्टिव केस चहुम हुमफु लेरी उत्तर प्रदेश विधानसभा मिखल की मंगा सुबह तंगकता हेयंग केंद्र हुमफुमातोइदा बोट थादनबा सेम साबा लोइरे अमसुंग प्रधानमंत्री नरेंद्र मोदी ना हेयंग आकाशवाणी की थोंगदा लेबाक असिगी अमसुंग मपान लमदा लेबा भारत मसासिंगदा महाकी मरफु तरुक सुबह पुंगनिंगी वा मन की बात फोंगदोकनी पाउ लोइजरे।